ngasi numidang waramgi pauche da phongkiba thokhiba thodok wathoksingi matangda miyamda paudamjagi ahanmada paujel news service da gilokhachagi Seigoulen misida chennabasing pung nifunipan gi manungda fadrabadi NIS 37 numit 35 blocket chatharagani JAC pathok chake taminase Seigoulen singsan gi misida chennaba miwasing pung nifunipan gi manungda faduna ain gi oiba charak pidrabadi National Highway 37 Impal Jiribamda numit 35 gi economic blockade ki khongjang jangsilagani haina misi asiga mari leinana semkhiba JAC na section wafam thamlakli Joint Action Committee Against the Brutal Murder of Late Seigoulen Singsan na thadurkhiba chirol amagi matung inna Tamenglong district ki Tausiam sub division gi manung chanba Phaiton village dagi Seigoulen singchan bu sakhang daba singna fa khraba matungda asiba oina tha asigi 33 ta jiri turel dagi phangkiba adu akanma mawng da yaning daba phangdorakli JAC gi serol asigi matung inna Seigoulen singchan asi tha asigi 33 gi ahingda faraga hatoklaba matung asiba hakjang oina jiri turel dagi phangkiba asi yamna singnaningai ni thodok asina Jiribam district ta haukiba matam kaya dagi santi thamnaba honarakliba asi kaihanduna pamdaba thodok sing thokhanaba ki maram ohengani amoromda Seigoulen singsan mangkiba asi Jiribam gi police commando lairiba mafam asidagi meter 30 rom tamak lapba mafamni Mehad asiga mari leinana Union Home Minister da Charter of Demand Pisankre maramaduna community punomakna Seigoulen misigi asumba wayal phanghanaba honaminase hainasu chirola sida phongdorakli amoromda Phaiton village dagi Seigoulen singsan ge misi asibu Tausiam area students organization na akanba mawongda yaningdaba phongdorakli TAS ona thadorokpa chirol amada thodok asina Tausiam sub division Santi thamnaba honarakliba sing aremba tahalakpa yabagi mipaiba lei maramaduna mari leinaba authority na thodok asida chenaba sing athubada faduna serak pigadabani loinana community khudingmakki mioi singna mahusagum Tausiam sub division da santi lehnaba honaminase haina apil tarokle